ngaranggi nahakki thodok asida nawanda fubai yeiba tawrabagi tungde station da kokta fu thinbiyo haina changbada thaugi matangi wari ama lai the sigi thaugi matangi wari se nahangondagi khoina munna sengna khangningi kari karama matang no kari wari no haibada matang sengna lebiyo ai singarang moina fubala da fura abagi matungda ai police station da changjallaga ai bo amukta thinbiyo na haibasida kano taw moi phone da hainaraga kano taw thaugi amagi hanbagi na hainabasida ai di furak pagi sumom da China khonduna ngauduna kan tawdo esmasi aingondo oirama len khallaga ona taina nain lawrure aduga aina ngasigi press media da aina sarosina hairapani na haibudo madu sengna sarosi gaiga face to face unaraga haina basu laite moi sibai singa orisa nanbani madu sarosi gi sengna aina lana kano tawkhibado madu matang di mayamna kan sarosi gi mara laite haibasi aina haijari